CM laklambadagi juri da tangdu leitaba haurakle Chief Minister Yumnam Khemchandgi anauba lenga hek lakpaga juri bamda ahanba oina chattuna Meeoi Kuki animaki IDP amasung miyam unakiba dudagi juri bamda tangdu leitaba hanjilakpa haukrabani pau chesina phangba report amana hai May 3 dagi haurakiba Manipurgi Erang na juri bamda su chap manana sohanduna Meeoi Kuki animaki maikaida misi minam amangata kaya thokraba matung Manipurda chahi ama president rule chalaikiba matam aduda kahenba Erang lepkiba amasung anauba lenga hek lakhibagal lenga asigi Chief Minister Yumnam Khemchandna jiribamda ihan hana laktuna nakal animaki victim sing unakiba matam adudagi jiribamda tamna tangdu leitabagi mami urakpa hurakle hairi pawsina makha tana hai Chief Minister laklamba matungda jiribamda tongan ba development kaya uba fangki jiribamda tangdu leitaba hanjilaknaba achauba machak ama oikiba lambi thong chathok chasin yahanba Erang na amangata thokraba yum sing amuhana sabigi thabak paikhatpana chingba tamna hurakpadagi furufanigi marakta hana loinaramba thajanadaba tamna nathairaktu na hojikti juri kaithel da furuf khuding maki Meeoi singna karaktu na mausa gi phibam da hanjin bangamle tawbota bu district asigi borobekra subdivision yauna tongan ba mafam singda lanjena ki ba IDP singdi ngasi su relief camp ta changje fam lawdu na leibri masida sunatana juri dagi kilometer tara rom tamak haithuraga leiba modbungkhul yorakpadadi Meeoi singi free movement loire Meeoi singna modbungkhul lalaga borobekra yoba ngamlak patarabadi mafam masida chap chaba tangdu leitaba leire haibe yare wafam masi Kuki Proof ki oina di ona taina bani Meeoi singna namna khundari hariba jiribam asida district asigi manung khaktana tana atopa district ta leiba Kuki Proof ki Meeoi sing phawba jiribam kaithel da karaktuna potchai lethok lesin tawbada kanana su ayat papidre hari Naga army mari hatkibagi mayek sengba investigation chathagadabani ekhoi masel marakta leiba sonba uthorak palaibak thibani GNF Chahi sigi March kungani pa na Kamjong district ka som block manung chana leiba hongbai da Naga army personal mari Tamthina Hatkhre thawong akan mamong di yaning da phongdok pagal loina chena ba Meeoi singi mathakta action lokhona ba thawdo sigi mayek sengba investigation chathagadabani haina Global Naga Forum GNF tang khangalagli forum asina thadorak ba cherol amana hai Naga army gi major so Chipem Phungsok Sergeant Mayor Bairi Basa Sergeant Banley Alapia amadi Sergeant Than Somi basi Tamthina Hatkhre thawong akan mamong di yaning da amadi nungai da phongdokli loina na laikidaba singi imung manung na thengnariba awaba da su saruk yari Naga army mari gi thawai mangkhiba haibasi imung manung khaktagi natana apunba Naga nation gi oina mangjaba amani miut asigi matang da mi yeng ani thokna ekhoina yengbe yai Naga army mari Tamthina Hatkhre thawong asina organization gi marakta Matam sangna waroshin purakta leirakpa issue adu mamita hale masida natana hongbai da thokiba thawdo asina leiriba Naga group singi marakta thajanadaba amadi Indo Naga political issue gi peaceful oiba waroshin puraknaba demand talakliba sida matam thinhanabagi safu ama piraknaba honabagi mami adusu sauna tahale chehi kunga mapalom warisana duna laklabaso India lengana political solution puraknabagi lambida nathaiduna lakpana Naga singi marakta machoi tananaba amadi thajanadaba hengat hanabagi mami adusu asiguma thawdoksing Naga masal gi marakta asiguma thawdok thokpa simak India lenga amadi negotiator singi apambani haibasi kauridabani Indo Naga political gi chain abalairiba asi Naga gi homeland amadi India khaktada leibanate issue asi international forum amadi malem pumbana khanglabani haibasi Naga miyamna khak kauthuloisi asiguma kaya asigi marakta ekhoi masal gi leiriba sonba machoi tanabagi wakholon malemda uthokna bathawong chatharakpa simang laibak thibani Naga masal gi marakta hatokna ba haibasina apunbagi oina changsileba khongjangi mapangal hantahanbada natana Naga gi leiriba dignity amadi moral standing adu thugaibani haina lawi cherol aduna makata na hai Naga army mari Tamthina Hatkhre thawong aduga mari leinana lanagi lanthom mangan tahanbagi thawong kaya chathakiba dumak nungnang ningai oi asiguma thawong sing chathaba sina ekhoi gi marakta hena charang naba tholakani Naga miyam gi changsileba khongjangi mapangal sonthahandanaba ekhoi amata oina thodang loba mathautai maram aduna chiriba tanja asida civil society organization sing yauna leiriba luchingba singna apunbagi oina thodang loduna chumba firef loba mathautai asiguma tanja asida social media da ekhoi isagi luchingba singi mayokta ka henba wafam sing phongdokpa lepkadabani masina ekhoi bu miyam gi mamangda tang tahanba oina thokani Chang tahanbo ina thokani section khudingmakta leiriba miyamna lawfam thokpa thodang loduna Naga miyamgi oiba interest thawak tawgadabani kanaguma Meeoi natraga group amatana ain bu khutta pairidabani hongbai da thokiba thogdo adugi matangda mari leinaba authority na semkiba inquiry commission na kanglon chumma Machik naidaba mayik sengba inquiry chathaduna chenerbe Meeoi singi mathakta chapchaba action lokhatkadabani hainasu cherol aduna phongdorakli haina Ukrul Times na phongba paw amana hairi nunggi oiba wan thokarino haibadudi miyamna mayik singna khangandri adubu miyamna khangadabadi IDP singsi resettlement tawba natraga compensation pibna Erang asigi core issue loisin banate Erang asi loisin gi hairabadi tung koina tangdu leitaba hanjilaknaba taliba political right amasung
Ferjol amasung Jiribamgi tribal singi settlement aduni. Jiribam amasung Ferjol district leriba tribal khunja singi 6 schedule makada political settlement piba Barak Turalda Manipur lengang na hangniba checkpoint sing lawthoklaga free movement ohenba amasung tribal IDP singi mapung fana resettlement tawba amasung compensation package pibana Erang asigi chapchaba warishin oigani hariba demand sing asi fangdriba fawba ITAC na khongpham lengna lepkani hariba khongjang asida sawgatuna khunja singna su hayeng chief minister gi khongchit asida makal amatagi support tawgunu haina cherol aduna makha tari nakal amaram da chief minister gi khongchit ahan ba panthungpham oigadori balengang popi police outpost asi Jiribam district ki manung da leite maram asina mafam asida chief minister lakpa yaroi haina joint tribe student association JDSA na thadorok cherol amana phongdoragli Cherol aduna makatana hai lengang popi police outpost asi hojik Tamenglong district ki Tausem subdivision gi manung chanba but Tarbung village ta leibani masi Jiribam district ki wangmadani adubu chief minister gi schedule da Jiribam district ki lengang popi police outpost hairiba asi aranba wafam oigani matam sangna leiraklaba lamgi chayena ba marak asi da chief minister na lengang popi police outpost ta lakpa asina hana degi leiramba Erang hena chauthokhanba oina thokani maram asina mahangna lakpa asida mafam asida changdanaba cherol aduna appeal tawrakli Manipur police ki personnel ama yauna Meeoi ani Assam gi border manakta heroin kilogram ama henbaga konana fare Mizoram ga Assam ga taina bangam kai manakta leiba Mizoram gi kola sefai na khangnaba mafam amada Mizoram police na chathaba anti narcotics operation amada Manipur police ki personnel ama mahaka loina rakpana amaga konana heroin kilogram 1.215 ga loina fare hairi Thaudo asigi matangda Mizoram gi excise amasung narcotics na phongdokpagi matungina tha asigi amada atamnana drug ki mayakta chathakiba operation amada makoi anibu khwangpui lam haina khangnaba mafam amadagi fabani hairi mafam asigi lambi da drug puraklagani haibagi akhanaba pau amadagi chathakiba operation gi team na makoi bu fabani faraba singi manungda police personnel aduna masagi chei 93 sure aduga Mahakaloinarak banaha aduna chahi kunga mari sure makhoi animak Churachandpur amasung Ferjol district tagini makoina drug sing asi Silchar tamna Manipur gi registration number yawa gari amada haplaga punana bhonarambani hairi drug sing asi fabadagi makhoi anigi mathakta narcotics drugs and psychotropic substances NDNPS Act 1985 ki section 21C gi makhada case ama lokhatpaga loinana makhoi ani faraba matungda Kolasif talaiba district court amada makha taba logi thabak sing chathanaba puthokre hairi More gi Yangubung Khuldagi UG group ahum gi kedar mari fare police control room na ngasi numidang thorakpa cherol amada ngarang security force na Technopol district gi More police station na koliba Yangubung Khuldagi tongan ba underground organization ahum gi kedar mari fare hairi cherol asigi matung ina farba kedar sing di Imphal West ki Tawbungkok awang lekai dagi PLA gi kedar kaisam sumanta kunga manga Kakching Khunau awang khetri lekai dagi NRFM gi kedar angom somorjit Elias nongsaban kuntragani thoi amasung KCP MFL gi Imphal East ki Gwaltabi mamang lekai dagi yumnam nauba Elias Sinsangamba Kungataruk amasung Thoubal district ki Ukhong sang mamang lekai dagi khundrakpam Samson Elias mangaleiba kunga mangani hairi Congo da ADF na khunjani fuguhumdoi Hatkhre Democratic Republic of Congo gi Wakho village da Islamic State ka mari leinaba Allied Democratic Force ADF militant signal andarakpadagi khungang adugi Meeoi ni fuguhumdoi Hatkhre haina army gi warol da phongdokrakre Congo gi lanmina yaningdabagi wafam phongdokladuna Uganda gi armed group ama oiriba ADF na chamjaraba khunja sing adu minungsi leitana hatkibani hairi ADF militant group ase Eastern Congo da yamna mapangal kana leibaga loinana Islamic State na sakhanglaba militant group amasu oiri Makhoina khunja sing yum nifuga mari sumai thadoktura manghan tahalamki haina army gi warol na makha taraki Mombasa territory gi local customary official Oliver Christian Alimeshina hai militant sing na khunja sing mayuma kai mai thadoktura Meeoi nifuga humdoi halam labatungda Meeoi anisu faduna puki Congo amasung Uganda gi apunba force na kumja 2021 da militant asigi mathakta operation chathaba hokrabasu Ituri amasung yumlona balaiba North Kivu province ta ADF militants sing na micham singi mathakta attack chathabagi thabak sing paksana chatharakli hairi insecurity insight ki data amana ADF ki tamthiraba thawong sing na mafam adugi micham sing bu chauna chaitheng piri haiki Kemsan gi jiri khongchat maike kaya dagi ayat pinarakli namfuda chatkadauri ITAC na khunja sing da warning tawkre JDS na section wa thamlagli President rule loisinduna nauna semlaki bache minister yumnam khemchan luchingba Manipur gi anawalenga asi heklak padagi anirak suba oina yumnam khemchan hayeng Jiribam da chatuna maitei kuki amasung naga proof ki luchingba singapuna unaduna tangdu laitaba hanjilakna bawari sanda sagadauri chief minister yumnam khemchan gi khongchat asida
Ferrol amasung Jiribamda khundariba travel khunjasingna saugattanaba Indigenous Travels Advocacy Committee ITAC gi maikaidagi miyamda warning tawkhre. Joint Tribes Student Association JDSA na Chief Minister gi khongchat ki schedule da yawriba Lengangpokpi Police Outpost yingsinba si tawdunaba cheksin wa thamlakli. Kumza 2023 gi May 3 dagi Manipur da tholakhiba irang asina maram oiraga Manipur gi Chief Minister oiramba Nongthomam Biren na hokhiba chahi gi February 4 da Chief Minister gi fam thadokhiba dagi President rule chalaiduna chahi amarom laklaba tungda chahi asigi February 3 da Yumnam Khemchana Manipur gi anauba Chief Minister oina wasak lawduna semkhiba Manipur gi anauba lenga asigi Manipur da tangdu leita ba hanjilaknaba khongthang oina hayeng anirak suba oina Jiribam da chattuna mafam maduda khundariba Meeoi Kuki amasung Naga Furuf ki luchingba singa punna unagadawribani. Maduda sunatana Furuf animaki maikaida irang asina maram oiraga lanjena duna lairiba IDP singsu unagadawri. Chief Minister Yumnam Khemchan gi hayeng gi Jiribam khongchat asi numit humni chupna chathagadabani. Khongchat asi gi ahanba numit oina hayeng ayuk anganbada Chief Minister gi mayumdagi Jiribam gi damakta khongsan bhagodabani. Khemchana luchingduna chatkadariba khongchat asida Manipur lainga ki MLA 35 saruk yagani. Maduda sunatana tongan ba department ki official singsu saruk yagadawri. Hayeng ayuk Imphal thadokhraba matung makhagi lambida Jiribam tamna chatkani. Hayeng nungthil Jiribam hek yaubaga ahanba khongdafam oina Lengangpokpida leiba police outpost ki phibam yengsingani. Madugi matungda Ningseng Khul amasung Lamlen Khulda leiba Jiribam district hospital ki phibam su yengsingani. Tungda PWD gi guest house ta hinglekadawri. Chief Minister na Jiribam da hayeng yarakadawriba numidang asida district asigi manung chana leiriba New Alipur Naga village ta district asida khundariba Meeoi amasung Kukina ga yauna Furuf khudingma ki luchingba singa unana raba yai haina thajaba yaba mafamdagi phangba paw amana hairi. Khongchat asida ani suba numita Jiribam gi Chandrapur da nauna sagadawriba interstate truck terminus yauna atai development project singi urep uyung tamgani. Urep uyung tambagi thoram hek loibaga Assam da chatuna Assam gi Lakhipur AC da BJP ki candidate oiriba Kaushik Rai gi Silchar gi Rongpur da pangthukadaba election campaign da saruk yagani. Tungda Hailakandi district su campaign saruk yagani. Chief Minister ki khongchat ki aroiba numit oina thasigi nipan da Jiribam gi helipad gi Kangla gi helipad tamna amu halakadabani. Chief Minister ki khongchat adu makhoi gi apambagi mayoktani haina phongdukladuna mafam adugi khunjasingna khongchat adubu sogotpa yaroi haina Indigenous Tribes Advocacy Committee ITAC gi maikaidagi thadorokpa cherol amana khangalakli. Cherol aduna hai Chief Minister ki khongchat asida Manipur gi irang na maram oiraga lanjena duna leiriba travel khunjasingsu unagani hairi khongchat asigi.